Hospital manungdani Jolly do ngasai PIBA pukhalakpaduda adum yauraga lakpani. Tasengna ma sauna PIBA da wa hairamge haiduna lakpani. Adubu oiramliba phibamduda khalamba WakhaL sauramba pumnamak mangkhibani. Masadu pakhatpana so amuk toiba loire pungdu faniam thingjile taret tagadawre. Jolly PIBA gi bed nakalda tofam khangda famle. PIBA ngasaidagi WakhaL su laktre. Aduna su Jolly renta halak pangamdabani. Halak mandre haiduna tanjaduda Mishna phone tawrei. Kaino hojiba halaktre sei kaida muk chatlino. Mishna kaidawrage na? Ai hospital da lei. Kaige kaidawrage? Kaidawino accident hoiraba. Aingonda paumda swahirakta duga kai hospital da no hairo. Mishna du pakhatle haiba khangi aduna fathabira I Jollyna. Nante ai kashum tawdi pakhat kano. Ado nangna thanda kibra ki dene adugide ado kaigino kaidoba yauge haidudi hayudana. Jolly kapningba pharurabado amuk pukning nungsire da PIBA da masa khangdaba mina nongmaina kapam ma hausi phawa khalaktre ai sidagi haningba phawdre Mishna nang warasu wana ngasi kaktangdi renta na thanda leir ai hayeng phasana halagi. Wadu tabada Mishna di ngakre mamit mana lauthokduna kariya da PIBA ba kamaina hoi phare leiro ado inghangano nani ko yam khanjeno kashu tawri ado darobarte dwaida leibra doctor wari sanaba chatkibani yar ai maga paw phonaragi nang phasan lei hairaga thamnakre. Robert doctor unaraga PIBA na leiriba room duda changlakpani. Jolly famlambadu ubada haifet lepi aduga tapli changle. Jolly Robert changle khangbadagi haugatlaga tapna hangle. Doctor na kai hairake. Robert PIBA da haifet yengamaga ngagleri wakhalani kaisu khanjingano ka hena sokpanati. Lingjumda pankibanina kaisu kiningai di oidi. Masa se tension leikibaga China dugana gyan mangna sonthakibani. Yomge midi pau pikraba. Hojikta pikida ngairi laani. Robert khudang gari tu thangatlaga yengi. Pungsu thengi nang hanaba tawrudana. Sidaidi kaishu tawrarida phasana pothajarani. Robert na adumna hek hairakpaduga Jolly du khumpham khangdre amaromda PIBA ga magase hoje condition amada leinabana maram oiraga PIBA na WakhaL laktre phau ma sida leige hayeng halage haibaso ma ngamdre. Aduna wadu leithoga hoi yumgi misu laktre na thanta tofam khangar moi lakpa nga ngairage aduga thokhinaba tawrage. Robert su khangi Jolly gi mawong kari khali kari pame haiba adubu horen PIBA na WakhaL taraga Jolly lerambadu ubada tawrakadabudu so ma phazana khangi aduna yana basilakpani adubu mama hoi laktringai atenba matam kharasidi manakta leijanabagi tanja pirage khalamale. Phare dudi nanga tang senaram ai somda staff ama sokpadu so ongda haifet yemgi aduga mapan phawda thogi ima hoi la so mafam khangar. Jolly nokfe tawrai aduga Robert thokraba matong Jolly hanagum phamtharai aduga phone du lawthoklaga Mishna da text thai ai ngahak leraga hala ani ngairamo kaidawrage nangbo ada lerage daine da PIBA du WakhaL aba laktre ai kona hairage halaga hoi phone do hapchin khraba matong Jolly WakhaL mangna bed mathakta hipliba PIBA gi drip yaliba makhutuda tapna pairei aduga mitlu irachen nungsina yengjare. Mabu warobana maram oiraga ngasi hainaba matamda lakhidabani. Mabu laknabani khan machil penna jeramge haina lakhibani adubu mikupsidadi ma tofam khangdre. Pallaga leramba piduso khasai thakta chentharakle pairamba PIBA gi khuttuso tabli nanbirai. Nangna ingonda waruraso ingonda sawaraso aidi nangonda waroba sungamlakte sawba sungamlakte adubu ngasi aina asawa utke haina lakpa mikupsida nangna ingonda uhaliba saktamse sina ai ngasi so nangonda sawba ngamandre matam pumbada aise nangi na pamda asonba dum oir dashna nang WakhaL daru nangna sumai lebase ai unikte nangde ingonda waruraga
Sauraga pena chaibado aduna pakchai se aigonda chairo nan bakai thengna ba khuding aigonda chaidaba numit yaukide aduga gasi aina dadakta suru nairaga leibasi talaktre kaigino chairo se aigonda chairo hairaga mamaidu lukthaduna kablei ngaihak asumna leiruraga jolly mapi singdu taithoklaga chatlage haiduna thoklakpani thongjil yobada lukhoi ayingbi Robert ka puna thengnai Robert na chalage hairo jolly lukhoi ga ayingbi ga haifet yengaga hoi chatlage hairaga thokige tawi Robert na ngai ko ai thingi pungse am theng yanida lukhoi na ngai ko ibem na thanta ga oire numidang sida nungaiti ibungo hek thilalo hairaga Robert amuk onsilai kanano ni mabo Robert jolly de yenglaga ik atawna paba kaino pabung devengi machanupi duni ayingbi lukhoi ani do jolly de yenglei mahadi kamaina office ta thokpani daine Robert wadu pharak ta dore khangaduna samjilei as sum hanglei mi thaba mai lakbani ada mating tongnaramani thengkrani si amta thiluki haima ekhoi kanang khangni leirambasida hangini dana imau oini tani hairuba aina chatpadadi thabakini haidana nongmata thengnadi aduna ipana masak khangudabani sauganu koibema jolly nok tayadagum noklaga saudeda pabo adudi ayamo ho chalo ibungo payum yo phau thilamuko hairaga anidu su thokre lukhoiga ayingbiga so pibana leiriba adomda changkre somdana fataba machin manau singdo asokpa kharado higa yeiraba matung amitra manau nupada chaiduna nati oiriba phibam duda nangna khutlai sijinarui du kaigino waga haiba nangdi thabak tawbadane yam tahagano Devras chaina khangna tama ngasi phau ijil inauda usitaba mi lemna thakrabo ngasaigido usitaba khaknati hairaga mamaida tariba dakfam kariba machin mapa singdu utlaga yeng sho iba khangliba chaina mayamsi ai khak tamo khaknati angang singsuni masida masi phauda magi mafamni haidana aikhoi khut amta tharoi shahira dilandro aidi hatoge khan lakbani adubu mana khudung jawa han khibagi ai ason boy kibani adubu shiba shidaba ikhutna kaplambadu madi khar penthoi tanjadu da kiyamba macha singna leiriba adomda thokla ame fattaba makok mi fatta macha singbu fatta losing tambiba miyoibana poklakpadagi chinda chindamba jagat ki chinjak chaba hirakpa matamda ahawba mathel pizaduna mama mapa oiba singna afaba losing hapiduna afaba lambida punai adubu kiyamba haiba mi sidi mana macha singbu loina rakliba sidi masagi oijaba thiba khaknata mibu fattana da uhanduna sahing chaba sagi WakhaL losing oina takpiduna lambi amada pukhrabανina ngasidi fatte hariba kiyamba masadagi macha singna hena fattaba oiraklabada takpi tambirakhiba mapa ama oina mapukning penjarami aduna macha Devras ki paukhumdu tabada thauna hapai aduni nupa haisidi thauna leidong tauge khankiba thabakti khanbaga tawdoni peli ipa pel ichana khut tharambado haibe indrabadi lam helabadi warakpa tabanine amitra mapagi wadu sutai adubu mamai asokpaduda hairap nalaga Devras ta haire na chaina di nang khaknati phawrisi adubu aina mi hatningi mabulution gi haidana mafam matam timing yengdana tawrabadi ashoiba mayam amasu lakat madu thoktana banaina hairisi nangna sauningliba nangna pendriba dudagi saruk chama hena aina phawribani adubu yenglibani khongthangama yare makha tanaranuko chagi sing chathogane phajana pothanar khangi ipa loina khangi ko ngasi ipana siliba khudingmak nakhoigi ngaktanine chalo hairaga macha ani du thajinkre kiyamba matha sana makhong karan challaga sofa da ngaraga famle fattaba lambi kaya macha da takpiraso khanghalaso macha sing khangdaba wari kharadi lochinduna thamli natrabadi magi pamli basi thongkhidabasu yai adugi sumathakta masu miyoibani thawna fana leiraso sanga fana chawraso miyoibagi asonba mikup adum leibani leifam su thoi aduna thokliba thodok sida ma
ꯑꯀꯤꯕ ꯃꯤꯀꯨꯞ ꯈꯔꯁꯨ ꯐꯥꯎꯔꯛꯏ ꯃꯄꯨꯛꯅꯤꯡꯗꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯈꯜꯂꯛꯏ ꯉꯁꯤ ꯐꯥꯎꯕ ꯇꯧꯔꯛꯂꯤꯕꯁꯤꯡꯁꯤ ꯑꯩꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕ ꯖꯥꯠꯂꯅꯦ ꯃꯥꯅ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯅ ꯈꯪꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯗꯨꯅ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯌꯦꯡꯂꯒꯅ ꯀꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯗꯤ ꯑꯩꯅ ꯇꯥꯕ ꯎꯕ ꯐꯪꯗ꯭ꯔꯤ ꯈꯪ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯏ ꯅꯪꯒꯤ ꯅꯒꯨꯟꯁꯨ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯅꯪꯅ ꯁꯤꯗ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯁꯛꯂꯣꯟ ꯂꯣꯠꯇꯨꯅ ꯅꯪꯉꯣꯟꯗ ꯑꯐꯕ ꯁꯥꯈꯤꯕꯅꯤ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯆꯥꯅꯤ ꯈꯪꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯇꯧꯕꯗꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤ ꯈꯪꯈ꯭ꯔꯕꯗꯤ ꯑꯐꯕꯗꯤ ꯑꯣꯏꯅꯔꯣꯏ ꯀꯣꯛ ꯁꯥꯟꯅꯕ ꯇꯥꯏ ꯑꯩꯕꯨ ꯈꯪꯈ꯭ꯔꯦ ꯑꯩꯒꯤꯁꯨ ꯂꯝꯕꯤ ꯁꯦꯝꯒꯅꯤ ꯑꯩꯅꯤ ꯈꯪꯗ꯭ꯔꯦ ꯅꯆꯥꯅꯨꯄꯥꯗꯣ ꯍꯥꯟꯅ ꯍꯥꯠꯇꯣꯛꯀꯅꯤ ꯃꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯀꯩꯁꯨ ꯐꯪꯂꯣꯏ ꯑꯁꯨꯛ ꯀꯨꯏꯅ ꯏꯆꯜ ꯏꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗ ꯇꯥꯟꯅꯔꯛꯄ ꯅꯪꯕꯨ ꯀꯤꯔꯒ ꯂꯩꯊꯣꯛꯀꯗꯕ ꯅꯠꯇꯦ ꯑꯁꯨꯝ ꯈꯟꯅ ꯈꯟꯅ ꯀꯤꯌꯥꯝꯕ ꯃꯔꯥꯏꯕꯛꯇ ꯃꯔꯤꯛ ꯃꯔꯤꯛ ꯄꯛꯂꯤꯕ ꯍꯨꯃꯥꯡꯁꯤꯡꯗꯨ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯇꯞꯂꯞ ꯍꯧꯒꯠꯇꯨꯅ ꯄꯣꯊꯥꯕ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯃꯛ ꯅꯠꯇ꯭ꯔꯕꯅꯤꯅ ꯄꯤꯕꯥꯅꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯇꯛꯄꯗꯒꯤ ꯍꯤꯗꯥꯛ ꯈꯔ ꯏꯍꯜꯂꯒ ꯑꯌꯨꯛ ꯄꯨꯡ 10 ꯁ꯭ꯋꯥꯏꯗ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯔꯣꯕꯔꯠ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒ ꯂꯨꯈꯣꯏꯅꯗꯤ ꯍꯣꯂꯤꯗꯦ ꯂꯧꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯤꯕꯥꯅ ꯌꯥꯃꯟꯗꯕꯗꯒꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯇꯝꯗꯣ ꯈꯔ ꯊꯦꯡꯊꯔꯒ ꯑꯣꯐꯤꯁ ꯇꯥꯏꯃꯤꯡꯗꯣ ꯄꯨꯡ 11 ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯈꯪꯍꯟꯈ꯭ꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯨꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯈꯤ ꯉꯔꯥꯡ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯔꯝꯕꯗꯒꯤ ꯑꯁꯣꯛꯄꯗꯨ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯗꯨ ꯂꯣꯏꯁꯤꯟꯈꯤꯗꯕꯅꯤ ꯑꯗꯨꯁꯨ ꯄꯤꯕꯥꯅ ꯃꯤꯗꯨ ꯃꯁꯛ ꯈꯪꯕ ꯅꯠꯇꯦ ꯃꯈꯥ ꯇꯥꯗꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯂꯁꯤ ꯍꯥꯏꯃꯟꯕꯗꯒꯤ ꯋꯥꯗꯨꯁꯨ ꯂꯣꯏꯁꯤꯟꯅꯕ ꯆꯠꯈꯤꯕꯅꯤ ꯑꯌꯤꯡꯕꯤ ꯃꯆꯥ ꯔꯣꯕꯔꯠ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯒ ꯍꯣꯕꯦ ꯍꯣꯕꯦ ꯆꯥꯛ ꯂꯣꯏꯁꯤꯜꯂꯒ ꯔꯣꯕꯔꯠꯀꯤ ꯅꯤꯡꯊꯤꯅ ꯊꯤꯕꯤꯔꯝꯂꯒ ꯍꯤꯗꯥꯛ ꯆꯥꯅꯕ ꯄꯤꯕꯥꯒꯤꯁꯨ ꯄꯨꯈꯠꯂꯛꯏ ꯄꯤꯕꯥ ꯐꯃꯨꯡꯒꯤ ꯂꯨꯈꯨꯝꯂꯣꯝꯗ ꯃꯁꯥꯗꯨ ꯉꯥꯗꯨꯅ ꯐꯝꯍꯜꯂꯤ ꯑꯌꯤꯡꯕꯤ ꯄꯤꯕꯥꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯒ ꯁꯦ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯈꯔ ꯊꯛꯎꯁꯦ ꯍꯥꯏꯔꯒ ꯏꯁꯤꯡꯗꯨ ꯏꯟꯕꯤꯔꯛꯏ ꯂꯣꯏꯔꯒ ꯆꯥꯛꯇꯨ ꯇꯣꯠꯂꯒ ꯑꯃꯨꯛ ꯏꯜꯂꯛꯏ ꯁꯦ ꯄꯨꯡꯗꯤ ꯊꯦꯡꯈ꯭ꯔꯦ ꯌꯧꯔꯛꯄ ꯊꯦꯡꯉꯝꯅꯤꯅ ꯆꯥꯛꯁꯨ ꯊꯦꯡꯉꯦ ꯇꯧꯔꯤꯁꯦ ꯍꯤꯗꯥꯛ ꯆꯥꯁꯤꯟꯁꯦ ꯆꯩꯅꯥꯗꯣ ꯐꯅꯕ ꯄꯤꯕꯥ ꯆꯥꯛꯇꯨ ꯆꯥꯏ ꯆꯥꯅ ꯆꯥꯅ ꯃꯃꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ ꯅꯤꯡꯁꯤꯡꯂꯛꯏ ꯃꯃꯥꯡꯉꯩ ꯃꯥꯕꯨ ꯄꯣꯛꯄꯤ ꯑꯄꯣꯛꯄꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯏꯟꯕꯤꯈꯤꯕ ꯆꯥꯛꯇꯨ ꯑꯗꯨꯒ ꯁꯣꯛꯇꯕ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯔꯛꯏ ꯑꯌꯤꯡꯕꯤꯗꯨ ꯑꯅꯧꯕ ꯆꯥꯛ ꯆꯥꯈꯣꯝꯗꯨ ꯄꯥꯏꯔꯒ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯄꯗ ꯄꯤꯕꯥꯅ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯄꯤꯕꯥ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯃꯀꯣꯛꯇꯣ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯑꯌꯤꯡꯕꯤꯅ ꯏꯟꯁꯥꯡꯁꯦ ꯍꯥꯎꯇ꯭ꯔꯕꯣ ꯍꯥꯎꯏ ꯁꯤꯁꯦ ꯆꯥꯁꯤꯜꯂꯨ ꯆꯥꯛꯁꯦ ꯆꯥꯗ꯭ꯔꯕꯗꯤꯅꯦ ꯅꯁꯥꯗꯨ ꯂꯣꯏꯅ ꯁꯣꯟꯊꯈꯤꯅꯤ ꯄꯤꯕꯥ ꯍꯟꯗꯛꯇꯤ ꯈꯥꯝꯕ ꯌꯥꯗ꯭ꯔꯦ ꯃꯄꯤꯗꯣ ꯍꯦꯟꯅ ꯁꯤꯟꯊꯔꯛꯏ ꯏꯃꯥ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯕ ꯃꯆꯥ ꯍꯥꯏꯗꯣꯏꯔꯥ ꯂꯥꯏꯕꯛ ꯊꯤꯕ ꯃꯆꯥ ꯍꯥꯏꯗꯣꯏꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯥ ꯑꯩ ꯂꯥꯏꯕꯛ ꯐꯕ ꯃꯆꯥꯗꯤ ꯑꯣꯏꯅꯤꯡꯉꯤ ꯑꯌꯤꯡꯕꯤ ꯄꯤꯕꯥꯒꯤ ꯃꯇꯧꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯟꯒꯦ ꯇꯧꯔꯝꯕ ꯆꯥꯛꯇꯨ ꯊꯥꯡꯊꯈ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯔꯤ ꯈꯜꯂꯨꯔꯒꯦ ꯏꯃꯥꯅ ꯅꯨꯡꯁꯤꯅ ꯏꯟꯕꯤꯕ ꯆꯥꯛꯁꯦ ꯅꯪꯕꯨ ꯆꯥꯅꯤꯡꯗ꯭ꯔꯕꯣ ꯍꯥꯏꯔꯒ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯃꯃꯤꯠꯇꯨ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯏꯃꯥꯁꯨ ꯈꯪꯉꯤ ꯅꯪꯅ ꯈꯥꯡꯂꯤꯕ ꯆꯩꯅꯥꯗꯣ ꯑꯗꯨꯕꯨ ꯈꯥꯡꯕ ꯇꯥꯕꯅꯤ ꯈꯟꯖꯤꯜꯂꯨꯅꯨ ꯇꯨꯡꯒꯤ ꯈꯟꯒꯗꯕꯅꯤ ꯅꯪ ꯄꯥꯕꯨꯡꯒ ꯑꯩꯒꯅ ꯍꯣꯠꯅꯕꯁꯤꯗ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯀꯔꯤ ꯌꯥꯎꯔꯕꯒꯦꯅꯦ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯕꯥ ꯉꯥꯗꯨꯅ ꯐꯝꯂꯝꯕ ꯃꯁꯥꯗꯣ ꯈꯖꯤꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯃꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯒ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯏꯃꯥ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯒꯤ ꯋꯥꯕꯤꯕ ꯅꯆꯥ ꯈꯪꯖꯩ ꯑꯗꯨꯒꯨꯝꯕ ꯅꯣꯡꯃꯇ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯩꯒꯤꯗꯃꯛ ꯑꯁꯨꯛ ꯍꯣꯠꯅꯕꯤꯕꯁꯤꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯃꯥ ꯑꯩ ꯂꯥꯜꯂꯤ ꯃꯇꯨꯡ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏꯒꯦ ꯏꯃꯥ ꯑꯩ ꯂꯥꯜꯂꯤ ꯄꯤꯕꯥ ꯃꯁꯥꯗꯨ ꯁꯣꯛꯄꯒ ꯋꯥꯈꯜꯗꯨ ꯄꯤꯛꯁꯤꯜꯂꯅꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯋꯥꯗꯨ ꯊꯩꯗꯣꯔꯛꯏ ꯁꯤꯁꯦ ꯆꯥꯈꯣꯝ ꯑꯃ ꯆꯥꯁꯤꯟꯈꯤꯁꯤ ꯅꯪ ꯃꯔꯨꯞꯁꯨꯅꯦ ꯊꯕꯛ ꯆꯠꯇꯣꯏ ꯇꯧꯔꯝꯃꯅꯤ ꯆꯥꯛ ꯊꯤꯔꯝꯃꯕꯅꯤ ꯑꯋꯥꯗ ꯄꯥꯎ ꯑꯝꯇ ꯌꯦꯡꯕꯤꯔꯨꯒꯦ ꯍꯥꯏꯔꯒ ꯆꯥꯛ ꯏꯜꯂꯛꯏ ꯏꯟꯅ ꯍꯟꯗꯛꯇꯤ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃꯗꯣ ꯉꯔꯥꯡ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕꯤꯔꯝꯕꯅꯤ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯖꯔꯝꯕꯅꯤ ꯊꯦꯡꯂꯛꯄꯗꯨꯗꯅꯦ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯅꯨꯡꯁꯨ ꯅꯨꯡꯁꯤ ꯇꯧꯔꯤꯗꯣ
itap tapadana pakhatchadana su tawkre nungaiti phone tawraga yumda putharena khara haibi khoko PIBA sungai chak to hukna mamana hairakliba wado karino haiduna mamada mit kupta munna yenglei mama ibe mana hairisi kanano haina tension duga chaina duga na maram oiraga PIBA ngarang kuina gyan manglubani mana wakhal tarakpadadi joli chatkibaduga nongalakpadana amu yum hannaba hotnabada Robert na sumangonda pau tamba nangdabani adubu mamana khanghauda hairakpaduda mangakre kanano khangningna kanano ibema haidima ayingbi kashu khanda haima nang babung deben gi machanu piduni karino ne masibo sese sina loirasi chaselose aidi nahan makhai masakpu khangude ngarang khaktang ubani hairaga makhutto plate tu puthoklaga thokre thongjin yobada Robert office chattoigi mafi setpa loiraga hobe changa aga mamada hangai ma chak thirabo thiraga thamama bane ingbu ingamani lao hairaga Robert amadi ayingbi anido kumthage tawbaga PIBA na laure Robert amda chango Robert lanjadaba amagum kaisu khanjinda kaidawrage kaino imana haise kaino kai hairamage ngarang mala me haise chumbra Robert pishamani do fat inkhatle aduga PIBA gi nakal da famthare yam queen lerambani ngari kamaina aishu ai khangiba office ta lakpani nang hek sokpa ngak oibaga kaidoba lakpano di khangdi ada nang ubada ma do pakhat khibadagi hanbangam dadana ma yauna hospital bukhalakban yam chinjarambani hospital da leiningbagi matau su toram aina wa kaina badarina wa do dum thaidoba PIBA Robert te yenglambani aduba mamaido amarom da leithokre aduga makok to haifet nomlaga aduna far ngarang ibani thengnase na hinabani nangna emergency harakpaduda ai mangonda kimta haida office ta lakibani aduna oirambasu mana office ta laido asuk serious tana sanariba wari duda PIBA gi waduda Robert karan tasile ish kariba noini thengnase na hainakiba o akhoi mangdana muktoiba saurini warourini na nungsidaba saba aduga nakalda thengnase hainai loirewa PIBA do paini yenglei hai seran turangang kanuko thengnabado nungsibai unabanate taning de chalwada kawrakani arembada ish kawba isoiduga namjilla thamamni adudi kai hairo nungsibai unabanatradi kaigi thengnase hainaiba wari sa se matam biyo na koitan tanaba adangrang haikibani kai khangdana chagat thengang aina khalini office la o hairaga nupi unabai dress la e phare phazan lermo ai chalukike kuina gana birano aina kredo 1 week niko ai ngam ngaiko boinau su sokre kamain to bomu huje ngasi gi diana basil aduga no boiresu ama boiresu aing senna bataw nang thokpa notice thokro okay boss hairam laga Robert kitchen da kumthakre chak toklaba matung office lai pungkhai muk magi mathau tawnaraga lunch break loirakpada 15 minutes muki meeting ama su tawkre anoba staff kawbagi su yaur loiraga magi Kevin changlaktuna tawba yaba mathau tawraga ngahak phamduna pothabaduda Mishna da call tawrami kedawino some happy Jolie diga main tawre Mishna Jolie da yenglaga kashu tawdeda adum lairi haiduni oh phare kashu bu tawdradi ado khara thoglo wa hige yagadra hairo ani do wari ngak sanarba matung thamnakre office timing su loisalakpaga Robert yumlom da hannaba tawkre somda phone du thamnakraba matung Mishna do Jolie gi nakta muk changsile yumda puthare hai ngatang chalosira wakhala abani na yareda chalagumsi masaga sokpaga ai uradi amuk saukhibasu ya as khanjin leiro nangna do kande yumda chatraso office ta chalosi marul khangnaba yengase Mishna wado amada leithore lido nangoda phone torokbra torakte mabu kai numita lake haige khangde magi se tamba ngamde lakta babu yana lei haibani la aso magi pochai lo boina lakto mal kaino kaidorage haise moi baba da anaba henjile hai ngasi hayeng khangdrena mathwai nungaitana call tawrambani as aingonda di kem hairakte
ꯑꯩꯁꯨ ꯉꯁꯥꯏꯈꯩ ꯃꯥꯒ ꯈꯜꯂꯨꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯖꯔꯤꯅ ꯇꯧꯕ ꯑꯣꯏꯔꯝꯅꯤ ꯌꯦꯡꯉꯁꯤꯁꯦ ꯃꯊꯪ ꯇꯥꯔꯛꯄ ꯄꯥꯎ ꯀꯩ ꯂꯩꯕꯅꯣꯗꯣ ꯂꯝ ꯂꯥꯞꯄꯅꯤꯅ ꯇꯣꯏꯅ ꯆꯠꯄꯁꯨ ꯉꯝꯗꯦ ꯔꯣꯕꯔꯠ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯐꯤ ꯍꯣꯡꯗ꯭ꯔꯤ ꯄꯤꯕꯥꯒꯤ ꯅꯥꯛꯇ ꯆꯪꯂꯒ ꯑꯩ ꯕꯣꯏꯅꯥꯎꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯕꯤꯔꯝꯕꯅꯤ ꯈꯔꯕꯨꯗꯤ ꯐꯥꯎꯔꯦ ꯑꯗꯨ ꯍꯦꯛꯇ ꯂꯥꯛꯄ ꯉꯝꯈꯤꯗꯧ ꯃꯥꯟꯗꯦꯅ ꯍꯥꯏꯔꯦ ꯁꯤꯜꯂꯝꯃꯕꯅꯤ ꯑꯩꯅ ꯍꯌꯦꯡꯗꯒꯤ ꯑꯅꯧꯕ ꯑꯣꯏꯅ ꯁꯤꯜꯂꯅꯤ 마수 와르마니 더리 파레도 아노부두디 누피라 누파라 하이디 하나 그이다 레이리 하게 experience 두수 강독부 야이다나 로버트 타이도 럭톡나 experience 가 티루누다 누피니 마삭가 파자크라포니 아잉데이 라니 마삭 파자니 타박 소rak바이디 칼로 낭가마네 누피다도 호이다 나바두다 팔로 농마 ꯆꯠꯄꯗꯒꯤ ऑफिस ka lepning yam nungai ga hainabani dating co-workers ka do viral ga chatai Chinese drama do tau ai hek phabaga nupa sindoki karan yam ta dawrina silu ngamadi ngamdradi achauba treat tawnasi chale nanai lai se bam ta tawjaru khige hairamaga Robert hana yenglamda thokre